ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯕ ꯑꯩꯒꯤ ꯄꯟꯖꯒꯦꯕꯀꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯌꯧꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯃꯣꯏꯅ ꯆꯪꯕ ꯃꯇꯝꯗꯁꯨ ꯃꯗꯨꯒꯤ ꯑꯌꯥꯕ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅꯤ ꯃꯣꯏ ꯊꯝꯐꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯅꯥꯍꯦꯃꯥꯝ ꯀꯗꯥꯏꯗ ꯃꯤꯅꯨꯡꯁꯤꯁꯦ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯀꯣ ꯑꯩꯈꯣꯏ ꯃꯃꯤꯡꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯔꯤꯁꯤꯀꯥꯟꯇ ꯀꯣ ꯏꯔꯥꯡ ꯊꯣꯛꯏ ꯈꯪꯉꯤ ꯌꯦꯛꯅꯕꯅꯤ ꯈꯪꯉꯤ ꯀꯣ ꯁꯤꯕ ꯑꯃꯗꯤ ꯍꯤꯡꯕ ꯑꯣꯏꯕ ꯌꯥꯏꯅꯁꯨ ꯈꯜꯂꯝꯒꯅꯤ ꯃꯥ ꯑꯉꯥꯡ ꯃꯆा ꯅꯠꯇꯦ ꯂꯩꯔꯁꯨ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯌꯦꯛꯅꯕꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯇꯅꯦꯅ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯛꯅꯕꯅꯤ ꯂꯧꯗꯦ ꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯎꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯪꯅꯤꯡꯕꯒꯤ ꯌꯦꯡꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯅꯤꯡꯕꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯒꯤ ꯃꯅꯥꯛ ꯆꯠꯂꯦꯕ ꯃꯥꯁꯤ ꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛ ꯆꯠꯂꯦꯕ ꯁꯅꯥꯍꯦꯃꯥꯝ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯤꯄꯥꯗꯣ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯑꯀꯥꯟꯗ ꯉꯁꯤ ꯍꯥꯠꯍꯜꯂꯦꯕ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ MLAꯁꯤꯡꯅ ꯀꯣ ꯀꯔꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯐꯥꯎꯕꯤꯒꯦ ꯀꯩꯁꯨ ꯍꯪꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯔꯦ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯁꯤ ꯅꯨꯡꯁꯤꯅ ꯎꯠꯁꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯁꯤ ꯍꯥꯏꯔꯦꯕꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯣꯟ ꯍꯧꯈ꯭ꯔꯦ ꯌꯦꯡꯅꯕ ꯌꯥꯕ ꯌꯦꯡꯅꯈ꯭ꯔꯦ ꯑꯃ ꯇꯧꯕ ꯌꯥꯕ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯍꯥꯏꯔꯤꯁꯤꯗꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯁꯨꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯟꯁꯨꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯁꯨꯗ ꯂꯩꯇꯕ ꯑꯣꯏꯒꯦꯔꯥ ꯁꯨꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯔꯀꯥꯟꯗ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯣ ꯅꯨꯡꯁꯤꯕ ꯎꯠꯄ ꯌꯥꯔꯤꯕ꯭ꯔꯕ ꯑꯩꯈꯣꯏ ꯀꯣꯏꯁꯟꯅꯤꯁꯤꯀꯣ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯇꯣꯉꯥꯟ ꯊꯝꯁꯤꯀꯣ ꯄ꯭ꯔꯖꯥ ꯇꯣꯉꯥꯟ ꯊꯝꯁꯦꯕꯀꯣ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ MLA ꯃꯁꯦꯟ ꯆꯥ ꯊꯛꯃꯤꯟꯅꯔꯤ MLA ꯃꯁꯦꯟ ꯃꯣꯏ ꯀꯣꯏꯃꯤꯟꯅꯔꯤ MLA ꯃꯁꯦꯟ ꯃꯣꯏ ꯃꯤꯇꯤꯡ ꯇꯧꯔꯤꯗꯅ ꯀꯅꯥꯒ ꯌꯦꯡꯅꯕꯅꯣꯕ ꯀꯅꯥꯒ ꯌꯦꯡꯅꯔꯤꯕꯅꯣꯕ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯤꯁꯤ ꯑꯗꯨ ꯏꯁꯨꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯁꯨꯛ ꯁꯥꯡꯕ ꯂꯥꯟ ꯑꯃ ꯆꯠꯊꯔ ꯂꯥꯛꯄꯁꯤ ꯀꯩꯒꯤꯗꯃꯛꯇ ꯆꯠꯊꯕꯅꯣ ꯍꯥꯏꯁꯤ ꯍꯟꯗꯛ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯄꯤꯛꯆꯔ ꯑꯃ ꯂꯩꯔꯦꯅ ꯀ꯭ꯂꯤꯌꯥꯔ ꯊꯣꯛꯑꯦꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯣ सरकार तौबीगे खलदी सेकेंड खड़ी वाने हम लोग थोड़े ना मांगदा नत्रो इन अदर सेंस खरा तौल खरा हाल लगा खरा माने मैते है प्रूफ से खरा लाखना में लाखना रकांदा मोगी बापा फंगबे याय रे खलकांदा इंजल म पोतो प्रजा मणिपुर की लेबदु म सेंटिमेंट हवाई थाबा की दबा इसा इशू मयाम इपा इसा इशू मयाम थोलकांदा मणिपुर कनगदम थोक मयाम दो मदुगी एक्शन दु रकांदा दी मोय ngasi हनमनेबको हनमनेबा सिनमनेबा पो तौबनेबा प्लान तौबनेबको सत्रंग सानाबदा डिस्पिन थांगिलुबनेबा डिस्पि थांगिलुबदा डिस्पि थांग मतमदा निंथौ दु सारगेना डिस्पि थांगन मतमदा खोंबी खोंनाव साइना सामु सागोन कना कना लाइगिजे मोय हौदबनेबको डिस्पि थांगन होनरक मतमदा नकन सागोन सामु खोंनाव नुमि म्याम निना हैन ngakhalakbनेबको ngakhalakandadi mai साइना दो मागी साइना तुदुरे नने अमु साइना दो सीतारे सफाई हाथ खितारे खलकांदम कदौरे अमुक सोयगिबनी आई सोयगिबनी रिपीट तौजगे अमुक हनगे साविनु हाय साइनादम चिंगरगा खुंफम अमुक लेंगमने वासके नकी लानसे सनायमा सिदि कछु लानिया ओइरोइबको अदुना अइखोइगी मियोय नुंसिनजबा नुपी मागी नुंसिनबा नुपी नुंसिबी नुपी उनबसना मतमदा मागी नुपी दुना येंगनबदा बिथुगा हातोपक नमलिनेबको अइतारगदी मोई द चेलिबा मियोय खरा चेलिबा मागी मेंटालिटी दो अइखोइना मदु लुओगी ओबे एक्शन नमद लखम नोक्तराब्रा थोक्तबराबा कयाम कुइना कंप्रोमाइज तोगिनो कयाम कुइना मोई एक्सक्यूज तोगिनो कयाम कुइना मोई ngapi जब क्वेश्चन लेदियमको थांगिनो लेदियम अदुना अइखोइगिदी लाक्पीबा ऑनरेबल चीफ मिनिस्टर हाइबिगी बदो लेबा अमगी चीफ मिनिस्टर नि मणिपुर की मापी मपानी को मणिपुर मियाम की महुत सिना लेबी बदो मनिंग थौमनी गॉन ऑनरेबल चीफ मिनिस्टर हागी वही दुंगासी बखै कनागोमता रिएक्ट तौदे कनागोमता मदु खै यादि जो हाइब लेते को तौबतबु साइ एरिया जिदा अंगांग निंगाइ कनबा थेबला होनबदा मोंग मोंगी लालों सिनेना चटनबा यारोइदबा चटनगदबा चटनबा यारोइदबा नीति नियम मयाम खैना मदुदा इंप्लीमेंटेशन मदि यारोइबको अदुना सनाइमा साइ एरिया जि पुनखर नुसी को पुनखर नुसी लैबा लेंगाक सिना अनोबा लेंगाक सिना थंबिरि बखलम दुखै याय कैसु काइदे को फरनबा पीस होनबा होनबा दुखै सपोर्ट तौजरी तबतो अइखोइ गिसु अखोई कराय गादो एना मदी अखोई कराय गादनो लंबी मदी तसेंग नमदो याम थुना चनबो चंतोंग गानबा नुसिरम लंबी दुखै सिंबि गदो नेबको अदुना अखोई गिना नुसिना जबा नुपि चतपा बावबदा नुसिना जबा निपा दुगी थवाई दो येनबदा बिथोप ngamba दुगु मखनन मुदि लैरिबको अइतारगदी इसम जम सिविलियन अखोइना चटपा हाइसि हाई रिस्क नेबा को अखोई थमोइना
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛꯄꯤꯔꯤꯕ ꯁꯦꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯊꯥꯖꯔꯦ ꯀꯣ ꯆꯥ ꯆꯥ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯗ ꯑꯀꯥꯏ ꯑꯇꯣꯏ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯒꯗꯧꯕꯁꯦ ꯀꯥꯏ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ ꯅꯥꯀꯟ ꯅꯥꯝꯃ ꯎꯕꯤꯗꯅ ꯅꯥꯀꯟ ꯅꯥꯝꯃ ꯎꯕꯤꯗꯅ ꯅꯥꯀꯟ ꯈꯨꯗꯤꯡꯃꯛꯇ ꯆꯪꯅꯕ ꯅꯨꯡꯁꯤꯅꯍꯟꯕ amaga ngasai yana magi poto porna hona bibada ya makai adum thak sang yaung yajari tawutapu logi wang thawuk tawriba kamu khara he yarak posimadi ko kamu khara he yarak posimadi mase sab sana action lokho pi wafam ju sai